Hi ma'am, anh ngꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯑꯦ. ꯑꯩꯗꯣ ꯅꯥꯔꯨꯔꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ. ꯍꯧꯖꯤꯛ ꯐꯔꯛꯑꯕꯅꯤꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯊꯪ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝ. ꯑꯩꯅ ꯉꯁꯤ ꯆꯥꯖꯒꯗꯣꯔꯤꯕ ꯃꯊꯦꯜꯁꯤꯅ ꯁꯤꯗ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯂꯩꯔꯦ. ꯁꯤꯗ ꯆꯦꯡꯒꯨꯝ ꯄꯥꯛꯅꯝ ꯑꯃ ꯂꯩꯔꯦ. ꯁꯤꯗ ꯈꯥꯃꯦꯟ ꯃꯦꯠꯄ ꯑꯃ ꯂꯩꯖꯔꯦ. ꯁꯤꯗ ꯀꯥꯡꯍꯧ, ꯁꯤꯗ ꯀꯣꯠꯅꯕ ꯈꯔ. ꯁꯤ ꯈꯛꯇꯅꯤꯗ, ꯑꯍꯥꯎꯕ ꯅꯠꯇꯦ. ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯁꯥ ꯉꯥ ꯊꯣꯡꯉꯒꯗꯤ ꯁꯨꯡꯆꯥ ꯆꯥꯔꯛꯇꯦ ꯍꯥꯏꯗꯅ. ꯆꯥꯔꯛꯀꯦ. ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯂꯩꯇꯕꯅꯤꯅ ꯃꯥ ꯌꯥꯎꯗꯅ ꯁꯨꯝ ꯆꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯦꯀꯣ. ꯃꯥ ꯊꯣꯛꯂꯛꯑꯅꯤ. ꯊꯣꯛꯂꯛꯇ꯭ꯔꯁꯨ ꯃꯥ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛꯇꯪꯕꯨꯗꯤ ꯆꯥꯔꯛꯀꯦ. ꯉꯥꯅꯨꯔ ꯌꯦꯟ ꯑꯃ ꯊꯣꯡꯉꯒ ꯆꯥꯔꯛꯀꯦ. ꯑꯗꯨ ꯇꯥꯔꯗꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ. ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯥꯒꯦ. ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯄꯤꯌꯣꯅ. ꯁ꯭ꯋꯥꯏꯗ ꯊꯥꯔꯒꯦꯀꯣ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅ ꯁꯨꯝ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤ ꯊꯥꯕꯤꯌꯣꯅ. ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ. ꯆꯥꯕ ꯍꯧꯔꯒꯦ. ꯁꯤ ꯃꯥꯏꯔꯦꯟ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯄꯤꯔꯛꯄꯅꯦꯕ. ꯆꯤꯆꯦꯗꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯅ, ꯃꯃꯥꯏ ꯃꯅꯥꯎꯄꯤ ꯃꯆꯥꯅ. ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯦ ꯕꯤꯟꯇꯥ ꯅꯪꯒꯤꯁꯦ. ꯍꯥꯎꯋꯦ. ꯃꯥꯏꯔꯦꯟ ꯑꯍꯥꯎꯕ ꯑꯣꯏ ꯀꯩꯅꯣ ꯑꯗꯨꯅ. ꯁꯅꯥ ꯃꯥꯏꯔꯦꯟ ꯀ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯅꯤ. ꯈꯥꯏꯕꯗ ꯉꯥꯡꯁꯪ ꯉꯥꯡꯕꯤꯗꯣ ꯑꯣꯏꯕ. ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯃꯣꯔꯣꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤ. ꯆꯦꯡꯒꯨꯝ ꯄꯥꯛꯅꯝ. ꯃꯥꯏꯔꯦꯟꯗꯨꯗꯤ ꯍꯥꯎꯋꯦ.
Nung putih-putih tadi. Nasi sama lapa dulu ini mending. Mày đều chọn thi hầu đó.
ꯆꯥꯕ ꯂꯣꯏꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ